ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯂꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯑꯁꯪ ꯑꯃꯥꯅ ꯊꯜꯂꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯥꯟꯅꯐꯝ ꯑꯣꯏꯔꯤꯕ, ꯊꯛꯅꯅꯕ ꯏꯁꯤꯡ ꯄꯤꯕꯤꯔꯤꯕ, ꯆꯥꯅꯅꯕ ꯆꯥꯛ ꯄꯤꯕꯤꯔꯤꯕ, ꯂꯩꯃꯤꯟꯅꯅꯕ ꯃꯤ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯕ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯤꯑꯣꯏꯕ ꯁꯃꯥꯖꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ, ꯉꯝꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯅꯗꯤ ꯐꯖꯕꯁꯤꯡꯇꯕꯨ ꯎꯏ, ꯃꯇꯧ ꯀꯔꯝꯅ ꯐꯖꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯃꯍꯧꯁꯥ ꯏꯃꯥꯅꯗꯤ ꯐꯖꯕꯁꯤꯡꯁꯦ ꯅꯈꯣꯏꯒꯤ ꯑꯣꯏꯖꯔꯣ ꯍꯥꯏꯗꯨꯅ ꯄꯤ꯫ ꯑꯩꯈꯣꯏꯅ ꯁꯤꯟꯅꯕ ꯍꯩꯇ꯭ꯔꯤ꯫ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯁꯤ ꯈꯜꯂꯤ꯫ ꯑꯁꯨꯝ ꯑꯩ ꯊꯃꯣꯏꯅ ꯈꯜꯂꯤ꯫ ꯐꯖꯈ꯭ꯔꯕ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯟꯈ꯭ꯔꯕ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯃꯔꯨ ꯀꯣꯛꯂꯕ ꯆꯤꯡꯖꯥꯎ ꯑꯣꯏꯍꯟꯗꯨꯒꯤ ꯃꯤꯑꯣꯏꯕꯅ ꯍꯣꯠꯅꯔꯤꯕ, ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤꯕ ꯏꯆꯦꯜꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯔꯒ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ, ꯏꯊꯟꯇ ꯏꯀꯥꯏꯖꯕ ꯐꯥꯎꯖꯩ꯫ ꯃꯍꯧꯁꯥ ꯏꯃꯥꯒꯤ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯄ꯭ꯔꯀꯤꯇꯤꯒꯤ ꯅꯤꯡꯊꯤꯈ꯭ꯔꯕ ꯁꯛꯇꯝꯁꯦ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ꯫ ꯐꯥꯎꯗꯕ꯭ꯔꯥ ꯍꯦ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯍꯧꯁꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯄꯤꯕꯤꯔꯝꯂꯤꯕ ꯅꯤꯡꯊꯤꯔꯕ ꯁꯛꯇꯝꯁꯦ ꯃꯇꯝ ꯀꯨꯏꯅ ꯎꯅꯤꯡꯗꯕ꯭ꯔꯅꯦ?